ꯍꯧꯖꯤꯛ ꯕꯦꯡꯒꯨꯟ ꯌꯧꯔꯦ. ꯕꯦꯡꯒꯨꯟ ꯌꯧꯔꯦ. ꯁꯣꯝꯗ ꯁꯤꯗ ꯈꯥꯝꯁꯤ ꯂꯥꯛꯑꯣ. ꯑꯗꯨꯝ ꯈꯥꯝꯒꯦ ꯍꯥꯏꯔꯣ? ꯗꯥꯏꯔꯦꯛ ꯈꯥꯝꯃꯣꯅꯦ. ꯗꯥꯏꯔꯦꯛ ꯈꯥꯝꯃꯣ, ꯗꯥꯏꯔꯦꯛ ꯈꯥꯝꯃꯣ. ꯎꯔꯨꯝꯗꯗꯤ ꯈꯥꯝꯃꯝꯃꯣꯏ, ꯍꯣꯔꯦꯟ ꯅꯨꯡꯁꯤꯠ ꯇꯥꯕ ꯂꯩꯔꯝꯅꯤ. ꯑꯗꯩ ꯈꯣꯡꯅ ꯑꯃꯨꯛ ꯍꯟꯅꯅꯦꯕ. ꯀꯥꯏꯗ ꯆꯠꯂꯤꯁꯤꯕꯣ? ꯑꯁꯤꯒꯤ ꯕꯦꯡꯒꯤ ꯑꯁꯤ ꯐꯧ ꯂꯩꯁꯦ, ꯁꯤꯗ ꯈꯥꯝꯃꯨ ꯂꯥꯛꯑꯣꯕ. ꯁꯥꯏꯒꯨꯝꯗ ꯈꯥꯝꯃꯨ. ꯑꯗꯥꯏ ꯌꯥꯔꯦꯅꯦ, ꯑꯗꯥꯏ ꯈꯥꯝꯃꯝꯃꯣꯅꯦ. ꯍꯧꯖꯤꯛ ꯆꯪꯅꯕ ꯇꯧꯔꯒꯦ, ꯂꯥꯛꯑꯣ. ꯀꯣꯜꯂꯣ? ꯑꯣ. ꯕꯦꯡꯒꯨꯟꯗ ꯌꯧꯔꯦ ꯍꯧꯖꯤꯛ. ꯑꯗꯣ ꯀꯔꯝ ꯇꯧꯕꯅꯤ ꯌꯦꯡꯁꯤ. ꯕꯦꯡꯒꯨꯟ ꯌꯧꯔꯦ. ꯍꯥ? ꯀꯣꯕꯔꯔꯣ? ꯐꯣꯟ ꯀꯣꯕꯔꯁꯦ ꯅꯪ ꯐꯣꯟ ꯀꯣꯕꯔ ꯌꯦꯡꯅꯤꯡꯉꯤꯔꯣ? ꯏꯌꯥꯝꯕ ꯐꯣꯟ ꯀꯣꯕꯔ, ꯅꯪ ꯐꯣꯟ ꯀꯩ ꯀꯣꯕꯔ? ꯁꯥꯝꯁꯨꯡꯒꯤ T1 ꯀꯣꯕꯔ ꯌꯥꯎꯕ꯭ꯔꯣ? ꯁꯥꯝꯁꯨꯡꯒꯤ ꯀꯩꯅꯣ. ꯀꯣꯟꯅ. ꯑꯩꯈꯣꯏ ꯑꯁꯤ ꯑꯃꯇꯪ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ. ꯀꯔꯝ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯕꯦꯡꯒꯨꯟꯁꯦ. ꯃꯤꯗꯤ ꯄꯥꯛꯇꯤ ꯀꯩꯅꯣ ꯇꯧꯗ ꯃꯥꯜꯂꯦ, ꯅꯨꯡꯁꯥꯒ ꯁꯥꯕꯅꯤꯅꯕ. ꯁꯦꯟꯗꯟꯒꯁꯤ ꯌꯣꯜꯂꯤꯀꯣ. ꯑꯉꯥꯡꯒꯤ, ꯑꯍꯟꯒꯤ, ꯅꯨꯄꯤꯒꯤ, ꯑꯉꯥꯡꯒꯤ ꯂꯣꯏ ꯈꯥꯏꯕꯤꯅꯤꯍꯦ ꯁꯤꯗꯤ. ꯂꯣꯏ ꯈꯥꯏꯕꯅꯤ. ꯅꯨꯡꯁꯥꯗꯤ ꯁꯥꯔꯦꯍꯦ. ꯀꯩꯅꯣ ꯅꯪ ꯂꯩꯗꯣꯏꯁꯦ? ꯀꯔꯝ ꯌꯦꯡꯁꯤ ꯃꯌꯥꯝ. ꯁꯤꯗꯁꯨ ꯂꯣꯏ ꯐꯪꯉꯦ. ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯂꯥꯛꯄꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯂꯥꯛꯄꯤꯕ ꯌꯥꯒꯅꯤ. ꯕꯦꯡꯒꯨꯟꯗ, ꯃꯌꯥꯡꯐꯥꯟ ꯕꯦꯡꯒꯨꯟꯗ. ꯂꯥꯛꯄꯤꯔꯣ, ꯂꯥꯛꯄꯤꯔꯣ. ꯑꯍꯣꯡꯕ ꯃꯃꯟꯗ ꯐꯪꯒꯅꯤ. ꯁꯦꯀꯦꯟ ꯍꯦꯟ ꯑꯍꯟꯕ ꯂꯣꯏ ꯁꯨꯔꯦ ꯁꯤꯗ ꯐꯪꯉꯤꯁꯤ. ꯀꯩꯅꯣ ꯂꯩꯗꯣꯏꯁꯦ ꯂꯩꯔꯣꯏ. ꯁꯤ ꯂꯧꯒꯦ ꯍꯥꯏꯔꯣ? ꯂꯣꯏ ꯐꯪꯉꯦ. ꯅꯍꯥꯒꯤ ꯀꯩꯒꯤ ꯂꯣꯏ ꯐꯪꯉꯦ. ꯌꯦꯡꯉꯣ. ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯞꯄꯦꯠ ꯂꯧꯒꯦ ꯍꯥꯏꯔꯣ? ꯀꯔꯝꯕꯅꯣ ꯂꯩꯗꯣꯏꯁꯦ? ꯂꯨꯄꯥ 10ꯅ ꯁꯦꯟꯗꯟ ꯐꯪꯕ ꯑꯣꯏꯗꯤ. ꯑꯩ ꯁꯨꯝ ꯁꯤꯗꯩ ꯃꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯅꯨꯡꯁꯥ ꯁꯥꯕꯅ ꯉꯥꯎ ꯆꯦꯟꯒ꯭ꯔꯖꯥꯠꯂꯣ? ꯍꯥ? ꯅꯨꯄꯥꯅꯤ ꯀꯩꯅꯣ. ꯁꯤꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ. ꯁꯤꯁꯨ ꯅꯨꯄꯥꯅꯤ. ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯍꯦ. ꯃꯤꯒ ꯁꯤꯕ ꯇꯥꯔꯦ ꯁꯤ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯗꯤ. ꯀꯩꯅꯣ ꯂꯧꯗꯣꯏꯁꯦ? ꯃꯤꯗꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯝꯃꯝꯗꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯈꯪꯗꯦ.